Hello folks, once again, welcome to the second episode of The Week in Jam by Studio Dominance. Nasigeni shuba episode asida miyam gidamai khoina pujarakliba ban asi lamdam asigi miyamna thoidok hendokna pamnariba amadi haugalatliba naha singna hena yamna pamna chatliba ban amakhakni miyamda saktak jage hauzik ekhoigi studio da lengshinduna laibire project RJH. Ahanbada project RJH ki crew members sing boy khoi studio sida taram na ukchari. Thank you. Yam nuai jai ngasi khoina interaction haiba tare as well as music ki performance so bibi na bagi damakta yamna harau harau yabirak pai damakta hanba makta da yamna chaw ba haiba tare a big thanks haiba se hana thamjege. Ahanba sidi khoi wari batai hodringai de ishay mana hana hodok pina baso haizage aduna project RJH ki mai kai degi miyam da thambining ba ishay ma hana thambiyo. Okay, so this song is called Electorate. Thank you so much. Yam phazawa ishay masu han bada tamina kre. Comment ashu mayamna apam bi say khan badi haure adobo comment sing se laukhatri ngai da mayam da viewers sing da su soidana maki masigi khangning bagi apam ba se leram gadra haina thajai ide khoi gi concert oi be ya ishay mafam da chatlaga su ishay ta badi phangba but band member laiba mayam sigi minga kona na laifam na ching badi khangninga ga su khang mangam da ko mayam su lem be sigi tanja se lauraga ishagi ming isana pairi ba instrument hai tari seasonary ba kaino sing se siga aduga ishai laifam na ching ba han thambiyo. Okay, aigina hijam James kawe aduga mayam na RJH sana su khangnei aga aije sogol ba salam lekai aigina Pony Mongjam aduga aigi lefamna Wang Kuman ada band sida in keyboardist oina lego aigina onto aigina Gidezor Yumnam aina mai cham dagi gi Yumnam mai kana khangna yamna bien given
I mingna Ahanthem Briju aina kasamdong Ahanthem lekai dege bass guitar pai benjige ꯑꯩꯒꯤ ꯃꯤꯡꯅ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯑꯗꯣ ꯑꯩ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅ ꯗ꯭ꯔꯃꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯄꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯊꯣꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯕꯦꯟ ꯑꯃꯈꯛꯀꯤ ꯀꯅꯥꯅ ꯀꯅꯥ ꯀꯧꯔꯤꯅꯣꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯕꯠ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯁꯤ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯣꯏꯍꯧꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯁꯣ ꯑꯁꯤ ꯑꯗꯨꯒ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯁꯩꯗꯤ ꯈꯟꯕ ꯍꯧꯔꯛꯑꯦ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯁꯩ ꯑꯄꯥꯝꯕ ꯈꯟꯕ ꯍꯧꯔꯦ ꯃꯇꯥꯡꯁꯦ ꯂꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯇꯥꯟꯖꯥꯁꯦ ꯂꯧꯖꯔꯒ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯃꯦꯝꯕꯔ ꯎꯅꯖꯔꯤꯕ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯈꯪꯅꯤꯡꯕ ꯕꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯁꯛꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯏꯁꯩꯁꯤꯡ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯂꯤꯕ ꯑꯗꯨꯒ ꯈꯪꯕꯤꯅꯤꯡꯂꯤꯕ ꯑꯗꯨꯒ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟꯇ ꯄꯤꯟ ꯗꯥꯎꯟ ꯇꯧꯕꯤꯔꯝꯅꯕꯁꯨ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯔꯛꯀꯤ ꯑꯣꯏꯕ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯂꯥꯏꯚꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯆꯞꯄꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨꯈꯤꯇꯪ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯁꯨ ꯌꯦꯡꯁꯤꯟꯅꯕꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯖꯔꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯩ ꯇꯨꯔꯩ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯌꯦꯛꯁꯦ ꯇꯥꯕ ꯀꯥꯟꯗꯁꯨ ꯏꯠꯁ ꯅꯣꯠ ꯁꯤꯝꯄꯜ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯌꯦꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯥꯔꯒ ꯁꯤꯅ ꯁꯤ ꯍꯥꯏꯕꯅꯦ ꯍꯥꯏꯕꯁꯦ ꯂꯧꯁꯟꯕ ꯉꯝꯗꯕ ꯑꯃꯁꯨ ꯑꯣꯏ ꯃꯌꯦꯛꯁꯦ ꯀꯃꯥꯏꯅ ꯁꯥꯒꯠꯂꯛꯈꯤꯕꯅꯣ ꯀꯩꯗ ꯏꯟꯁꯄꯥꯌꯔ ꯇꯧꯔ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦ ꯁꯤꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ Okay. Irei turei mainly magi initial kainosidi tahonen haitarene. Tahonen Potshangbam masina akoi yoiba RJH sigi haitarene ko lyrics anam sumane I phanyam yawe. Ado mainly mana magi thoughts haitarene akoi da sum lyric pakanda ai ga sudum yam sana ba haitarene. Haidi akoi gi as a human amoina अखोई स्ट्रगलिंग पीरियड हाइतारेने मदुदा अखोई डार्क फेस अमा एग्जांपल ओइना ड्रग एब्यूजर अमदा मागी ngसाई तोकनिंगपगी अमसुंग ngसाई काइथरपगी मतांग हाइतारेने और यामना डिप्रेस ओइबा मियोय अमदा मागी लाइफ ता ngसाई याम वाबा डार्क फेस अमगी कनो इमेज हाइतारेने को अदुमाइना तौरगा अदुगी इमेज दा अदुमाइ रिफ्लेक्ट तौबिसै मो ओइबा हाइता अदो इसाइसे अखोई कईगुंबा इसाई अमखकना हाबदी ngasi hekta iraga hayeng hekta sakpa ngamgiba isai su yaudaba nate aduga kaigumba isai amana chahi kaya chahi tara oibe kun oibe yai phongba ngamdana haiba tare lotion ngamdana leiba su kya amkhak yauri bane ba adu huziki irai turai haiba se khitang su explain tawbiba kan nang sai dark face nuai taba wa am su bunjan khre ko sigi isai je form torpo kan chahi kya gumba gadi changyogi इसेजिदी मयेक से ताहोने इरकपददि अनि खनबदा उदम फन्याम कुइरमनी बको माना हाइप मतुंगिना अदुगा इनिशियली मनुंगददा आइना वाही खर होंदोकनि मुखोपा होंदोकपददि याम कुइना कैसु चंगिदे बट एक्सपीरियंस वाइज ओइनदि सैदुगी एक्सपीरियंस ओरगदि याम सांगना चंगबा फॉर्मेशन अमो ओय अदो recording se at least magi pull up aitare ne kano tawbuse akoigi Dave Hidangana ma producer ma leiri maga tawminaraga 2 months muki manung da adumain lotion ba madi oy isai je yam nungai je mathang da ai comment section da ge dum lokhajage aduga anishuba isai marak sida oiroi da manglan sakbiro haina shu hai pa yawe isai se anishuba oina thambi ba ya gadra yaragadi meyam da lan thokpina ba haijere yani Sin kare kawang shu
mai cây ô lầm lệ Mino kamaga lôi nơi nơ tâm linh shishu chahi kayagi mang lan ama hai nơ bao mây chạc tàu itilak lamale ôi rồi đập mang lan đời đi sông na lên khage Aigi oi drabashu Enakta lai drabashu Putsigi oi na tamoi no The Lord lage Aigi oi drabashu Enakta lai drabashu Chay chat kayaki Ning tham ka lên shu khare ahinga maru hoyure lambi lam hang dare la ki khang hauda lambi ma fang ningam du mai dina chudare oi roi tab malan dai di sung lên khage Aigi oi drabashu Enakta lai drabashu Putsigi oi na tamoi no The Lord lage Aigi oi drabashu Enakta lai drabashu Shu lai na thak takang khare mangan di hom balai ta kai hori tat 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 ta amam mangan ni shu mai kai khang de kai na kre wa kama shu ai ho pe thawai na potharing ai oi roi tab mang lan dai di asum na lên rage aigi oi drabashu na nata lai drabashu sigi oi na tumoi dum the Lord again aigi oi drabashu na nata lai drabashu tu chung ba ma phau do adu aina idi aina se am pam na ta jai si sai se aduga di akhoina mobile da kai da adu maina ta ba aduga ngasi sina oina direct ai mit mang da ga saina ga sak pa se ta tam da yamna ga nungai ba mix feeling ama lai ba do ko adu maina tawe aduga isai khanbira iba si shu so idara ma ki haraurom ga di haina so ina khanjage aduga sigi isai se ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅꯁꯨ ꯑꯗꯨꯒ ꯃꯔꯛꯇꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯤꯡ ꯃꯊꯪ ꯃꯊꯪ ꯊꯥꯖꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯂꯧꯈꯠꯄꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯁꯨ ꯇꯧꯕꯤꯒꯅꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ
ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯆꯪꯁꯟꯕ ꯁꯨꯃꯥꯏꯅꯁꯨ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯏꯁꯩꯁꯤꯅ ꯀꯌꯥꯔꯛ ꯀꯨꯝꯕ ꯁꯨꯈꯤꯕ ꯏꯁꯩ ꯑꯣꯏꯒꯗꯣꯏꯅꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯋꯦꯟ ꯑꯦꯟ ꯍꯥꯎ ꯍꯥꯏꯕꯗꯣꯀꯣ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯔꯛꯈꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯁꯝꯂꯞꯄ ꯑꯃꯈꯛ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯦ ꯑꯩꯁꯦ ꯏꯅꯤꯁꯤꯌꯦꯂꯤ RJH ꯅ ꯊꯣꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯣꯂꯣ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ 2019 ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯍꯣꯏ ꯃꯥ ꯑꯍꯥꯟꯕ ꯁꯤꯡꯒꯜꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯔꯦꯀꯣꯔꯗꯤꯡ ꯍꯧꯔꯝꯗꯥꯏꯗ ꯒꯤꯒ ꯊꯦꯡꯅꯔꯛꯄꯅꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯀꯩꯒꯨꯝꯕ ꯂꯥꯏꯐꯇ ꯀꯩꯗ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛ RJHꯅ ꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯃꯔꯛ ꯑꯃ ꯏꯕꯥꯅꯤꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯄꯨꯟꯕ ꯐꯪꯗꯕ ꯑꯃꯁꯨꯡ ꯆꯃꯝꯅꯕ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯒꯤꯗꯤ ꯕꯦꯟꯁꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯃ꯭ꯌꯨꯖꯤꯀꯦꯜ ꯖꯔꯅꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯑꯗꯥꯏꯒꯤ ꯐꯦꯁꯇꯨꯃ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒ 2021 ꯁꯥꯏꯁꯤꯗ ꯑꯃꯨꯛ ꯒꯤꯒ ꯑꯩꯒ ꯑꯔꯋꯤꯟꯗꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯗ꯭ꯔꯃꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ 3 ꯄꯤꯁ ꯑꯣꯏꯅ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯑꯗꯒꯤ ꯔꯟꯅꯤꯡ ꯑꯣꯟ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯃꯈꯥ ꯆꯠꯊꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤꯅꯦ ꯑꯔꯋꯤꯟ ꯍꯥꯏꯁꯤꯁꯨꯀꯣ ꯑꯔꯋꯤꯟꯁꯦ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯐꯦꯁ 2 ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯀꯥꯔꯛꯇꯒꯤꯅ ꯁꯨꯝ ꯏꯁꯩ ꯇꯧꯕ ꯍꯧꯕ ꯌꯥꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯦ ꯁꯥꯏꯁꯤꯗꯅ ꯑꯃꯨꯛ ꯑꯦꯜꯕꯔꯠꯀ ꯕꯤꯖꯨꯒꯁꯦ ꯊꯦꯡꯅꯔꯦ ꯃꯕꯥꯅꯤꯅꯁꯨ ꯑꯗꯨꯝ ꯐꯨꯜ ꯕꯦꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯁꯦ ꯈꯣꯠꯁꯦꯅ ꯑꯗꯨꯃꯥꯏꯅ ꯆꯠꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯃꯔꯛꯇ ꯄ꯭ꯔꯗꯤꯞ ꯅꯣꯡꯊꯣꯝꯕꯝ ꯃꯥꯅꯁꯨ ꯑꯗꯨꯝ ꯀꯤꯕꯣꯔꯗꯇ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯝꯃꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯩꯒꯤ ꯍꯣꯏ ꯃꯌꯥꯝꯅ ꯃꯃꯤꯡ ꯇꯥꯜꯂꯤꯁꯦꯀꯣ ꯍꯣꯏ ꯊꯋꯥꯏ ꯌꯧꯒ ꯁꯛꯄꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯂꯣ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯁ꯭ꯇꯗꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯁꯦ ꯐꯔꯛ ꯇꯥꯔꯕ ꯑꯗꯨꯅ ꯄꯣꯅꯤꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯛꯑꯦ 2022ꯒꯤ ꯃꯤꯠ ꯍꯥꯏꯇꯥꯔꯦ ꯃꯤꯠ 2022 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯛꯄ ꯕꯦꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯗꯤꯁꯀꯣꯒ꯭ꯔꯥꯐꯤꯗꯅ RJH ꯅ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ RJH ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯐ ꯕꯦꯟ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯀꯩꯅꯣꯝꯃ ꯊꯣꯟꯗ ꯌꯥꯗꯕꯅꯤꯅ ꯖꯁ RJHꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯖꯦꯛ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯞꯄꯒ ꯃꯌꯥꯝꯅ ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯑꯃ ꯑꯣꯏꯌꯦ ꯑꯦꯟ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯤꯝ ꯍꯥꯏꯔꯒꯗꯤꯀꯣ ꯔꯥꯏꯇꯔ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨ ꯂꯤꯗꯔ ꯙꯅꯔꯥꯖꯁꯨ ꯌꯥꯎꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯥꯔꯠ ꯑꯗꯨꯒ ꯑꯕꯨꯡꯆꯥꯎ ꯃꯉꯣꯟꯗꯒꯤ ꯁ꯭ꯇꯦꯝ ꯇꯧꯔꯛꯄ ꯄꯣꯠꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯁꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯕ ꯇꯥꯟꯅꯔꯒ ꯄꯣꯠ ꯇꯧꯕꯁꯦ ꯍꯣꯏ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯤꯡ ꯇꯧꯕꯗ ꯃꯥ ꯀꯤꯕꯣꯔꯗ ꯈꯣꯡꯕꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯤꯝ ꯍꯥꯏꯔꯒꯗꯤ ꯖꯁ ꯃꯇꯝꯁꯦ ꯁꯤഗ്ꯅꯤꯐꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯀꯥꯏꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯝꯃꯛꯄꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤꯗꯣ ꯁꯨꯝ ꯌꯥꯝꯖꯜꯂꯛꯑꯀꯥꯟꯗ ꯀꯣꯛꯇꯒꯤꯗꯤ ꯃꯥꯡꯉꯣꯗꯣ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯖꯁ ꯑꯗꯨꯗ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯝꯕꯒꯤ ꯀꯩꯅꯣꯝꯃ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯗꯦꯐꯤꯅꯦꯁꯟꯁꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯏꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯒꯁꯨ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯣꯏꯅ ꯑꯣꯄꯟ ꯑꯣꯏꯊꯣꯛꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯁꯩꯔꯦꯡꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯁꯦ ꯑꯩ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯕꯕꯨ ꯑꯏꯕ ꯃꯁꯥꯅ ꯉꯝꯗꯕꯩ ꯐꯤꯕꯝꯗꯨꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯈꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯣꯏꯈꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯁꯦ ꯑꯗꯨꯒ ꯃꯈꯥ ꯏꯁꯩ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒꯤ ꯀꯃꯦꯟꯠꯁꯤꯡ ꯂꯧꯈꯠꯆꯒꯦ इहान हानबा खनबिरक्पा हाइदी कमेंट पिबिरक्पा ओइगदोइने माना खनबिरक्पसे खेनबा ताइबंगसे खनबिरए मसी खुदोल तमनबा हाइजरे Mangan utrapa mai kay duda
ꯇꯨꯡꯍꯟꯅ ꯌꯦꯡꯂꯨꯕ ꯊꯥꯖꯗꯕ ꯀꯌꯥꯅꯗꯤ ꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯆꯣꯛꯊꯔꯦ ꯈꯪꯉꯤ ꯌꯦꯡꯈꯠꯄꯗꯤ ꯉꯝꯗ ꯂꯝꯕꯤ ꯂꯩꯔꯣꯏ ꯇꯔꯥ ꯑꯩꯒꯤ ꯃꯉꯥꯜ ꯄꯨꯟꯁꯤꯗꯤ ꯍꯤꯡꯉꯤ ꯅꯪꯁꯨ ꯑꯩꯁꯨ ꯈꯦꯠꯅꯕ ꯇꯥꯏꯕꯪꯗ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯗꯤ ꯌꯦꯡꯂꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤ ꯃꯥꯏꯀꯩ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅꯤꯡꯗꯦ 이제시는디 ꯊꯃꯣꯏꯅꯨꯡꯗꯤ ꯄꯣꯊꯣꯛꯄ ꯉꯝꯕ ngамdaba kaya maningtambi uraklenaw hodan matamdukinan ay homie na kiba ningtamba kaya do mayeksebe mashidi nang ay may kaysa tong alihayba damlage kandi petapa Tadoknake kali awaba Puchiti Hindi nang shuaishu Kanaba taibangda Sakraba nambi Amada ay yengli maikay Yengli maikay Maitire Shuhaining 이제시는디 더모이는디 뱉어봐 감나 힘든아 레이호레 기뻐 곤제 Chamamnaba kayana Kihalli amambahing Kanaba taibangda Hinglubana Thagachari yam phajaba ishai amasu taminakre ahum shubu khodoloina ishai shishu yamna hena haidi magi tesina muk tongan ba haiba tare ngasai tagi besing sidai shu mawong si kitang khenaba dumaina ui akhoina so ado ishai amakhak haidar band sigi oina sumaina form ishai amakhak sem ge ishai amakhak sumain practice tawge khot ke hairagadi karamba mafumda kamain tawra pulli haibdi mi
mioi makhal sing se mana de hai batare kana gumbam na sigi mafam sida sigi environment da sura ga di hek nungai adu kana gumbam na hek kitang nin khung ba yaw da ba kana gumbam na hek ma ya marak ta lai raga nungai ba sai loneliness feel tau ning da ba kangu su dum hek yawe adu sigi isai practice tawrak pa isai shumaina sem galak pa sim ong se kamai cha thawage ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯏꯅꯤꯁꯤꯌꯦꯂꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ ꯁꯦꯝꯃꯒ ꯑꯥꯏꯗꯤꯌꯥꯁꯦ ꯀꯣꯟꯅ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯆꯪꯉꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯑꯗꯨꯝ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯕ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯒꯤ ꯖꯦꯝ ꯔꯨꯝ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯗꯨꯒ ꯁꯦꯝꯃꯤꯟꯅꯕꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯄꯣꯅꯤ ꯑꯦꯜꯕꯔꯠ ꯕꯤꯖꯨ ꯃꯣꯏꯒꯤ ꯃꯣꯏꯒꯤ ꯇꯥꯡꯀꯛꯇꯣ ꯌꯧꯔꯀꯥꯟꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ da James kak na to atopa kano sing so adum share tawbiugo ꯑꯗꯣ ꯁꯦꯝꯕꯁꯦ ꯏꯁꯩ ꯑꯌꯥꯝꯕ ꯑꯩꯗꯤ ꯕꯦꯟꯁꯤꯗ ꯌꯥꯎꯕꯁꯦ around like 2 years ꯐꯥꯗ꯭ꯔꯤ 1.5 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ yearsꯁꯦ ꯑꯗꯣ ꯏꯁꯩ ꯑꯌꯥꯝꯕꯗꯤ ꯑꯩꯅ ꯕꯦꯟꯁꯤꯗ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯌꯥꯝꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯌꯥꯎꯔ ꯃꯇꯨꯡꯗ ꯁꯦꯝꯕ ꯏꯁꯩꯗꯤ ꯁꯨꯝ ꯈꯔꯕꯨꯗꯤ ꯁꯦꯝꯃꯦ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯀꯣ ꯁꯤ ꯏꯁꯩ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯁꯦꯝꯈꯤꯕ ꯏꯁꯩ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯈꯥ ꯇꯥꯕ ꯁꯦꯝꯃꯛꯄ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨꯝ ꯑꯥꯏꯗꯤꯌꯥ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯏꯠꯁ ꯀꯦꯁꯀꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨꯒꯤ ꯖꯒꯥꯁꯤꯕꯨꯛꯇꯤ ꯖꯦꯝꯁꯅ ꯑꯗꯨꯝ ꯐꯥꯔꯁ ꯏꯅꯤꯁꯤꯌꯦꯜ ꯑꯥꯏꯗꯤꯌꯥꯗꯣ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯁ꯭ꯇꯥꯏꯜꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯇꯥꯟꯅꯔꯅꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯏꯅꯔ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯅꯔꯅꯤ ꯑꯗꯨꯀꯥꯟꯗ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯣ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯔꯠ ꯂꯥꯛꯄꯁꯤꯡꯗ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯖꯅꯁꯨ ꯄꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯃꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯂꯣꯏ ꯆꯠꯅꯕ ꯉꯥꯛꯇꯅꯤꯅꯀꯣ ꯏꯁꯩꯁꯤꯗ ꯐꯖꯅ ꯐꯣꯀꯁ ꯄꯤꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯃꯥꯡꯉꯩꯗꯗꯤ ꯑꯣꯏꯔꯝꯃꯦꯕ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯟꯕ ꯐꯪꯉꯝꯃꯦ ꯑꯗꯣ ꯂꯥꯟ ꯂꯥꯛꯈꯤꯕꯗꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩꯗ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤna ꯑꯇꯣꯞꯄ ꯋꯦ ꯁꯨꯝ ꯌꯦꯡꯅꯔꯀꯥꯟꯗ ꯁꯨꯝ ꯊꯕꯛ ꯆꯠꯅꯕ ꯈꯣꯠꯄ ꯌꯥꯎꯔꯛꯄꯅꯤꯅ ꯐꯖꯅ ꯄꯨꯟꯕ ꯉꯝꯗꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯖꯦꯝ ꯇꯧꯕꯁꯦ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯖꯦꯝ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯖꯦꯝ ꯇꯧꯔꯀꯥꯟꯗ ꯏꯁꯩꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯗꯤꯌꯥ ꯑꯅꯧꯕꯒꯁꯦ ꯖꯦꯝ ꯇꯧꯃꯤꯟꯅꯔ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯑꯄꯥꯝꯕꯁꯤꯁꯨ ꯍꯥꯏꯕꯗꯤ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯁꯨ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯟꯁ ꯍꯣꯜ ꯇꯤꯝꯁꯦ ꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒꯁꯨ ꯑꯩꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯏꯁꯩ ꯇꯥꯃꯤꯟꯅꯅꯕ ꯑꯩ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗꯒꯤ ꯑꯃꯨꯛ ꯏꯁꯩ ꯂꯧꯈꯠꯆꯒꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯦ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯎꯖꯈ꯭ꯔꯦ ꯏꯁꯩꯁꯦ ꯊꯦꯡꯅꯖꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯔꯟꯅꯤꯡ ꯑꯣꯜ ꯑꯔꯥꯎꯟ ꯍꯥꯏꯕ ꯏꯁꯩꯁꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯤ When night falls, I won't be sleeping. I'll take time to understand the meaning behind my existence. The meaning behind my existence. I'll try, I'll try. I can feel you try to drag me
can see you've been waiting me to drown. Seen you try the best to make me drown. I can feel you try to make me fall. 'Cause I've been running all around. I've been running all around, trying to get away from this mess. I've been running all around. I've been running all around. I've been running all around, trying to get away from this mess. I've been running all around. You took me out of dark state and made me feel alright. It taught me to never give up, but I kept all I am. People come and die. This world has changed so much. Why you still lingering onto those good old days? And I'll be running all around. I'll be running all around, trying to get away from this mess. I'll be running all around. I've been running all around. I've been running all around, trying to get away from this mess. I've been running all around just to lie, still in my dreams, seeing you fall, seeing you fall. I've been running around, watching it call my name. They've been feeding your lies, try and get over you. I've been telling my friends how much I miss your name. These deep sleeps won't make me get over you.
I've been running all around. I've been running all around, trying to get away from this mess. I've been running all around. I've been running all around. I've been running all around, trying to get away from this mess. I've been running all around, living as a survive. Behind war on thoughts, war on thoughts, living as a survive. Behind war on thoughts, war on thoughts. Thank you. Yam tongan gre pra tongan mamoi gre sina isai mong se ka sai ta ba se ka suwan man adre si di isai saklak pagi mo ong music ki mo ong suwan man adre si di sigi isai sina haidi mayam dai pra tonga le ko sisna kamai tau ba mo ong moi do no sisna kamai tau ba za no hai ba do haidi koigi kano haitare ne atopa isai khara nongin check la example oina ko nongin check la rock version da adu da budi mami kha ta bane si aduga irei turei da su khara adum haidi khoi manarap toroga lang bagi chang haitare ne aduga akoigi isai sigi oina di akoi je yam man em je dum at least mayam na sum khangnak na ba amasung kano tong isai ma oi ba haitare ne ko ado mix to kitang phajagidaba the release to kitang mamuntana tawgidabduna akoi je hojik se isai duma re-record tawraga muk remaster tawraga anauba album da hapsange tawreba ado hojiki sai se hoi ada yamna hoi different oiba haigadi hoi lange khara ko aduga adumain tawba isai khara su dum hojik se phong da bidel laiba haitare ne aduga ain sum khanjabde dum akoi ge ba melodic side to di horpada buoro magi kitang manarap tawraga haitai nongin cheklagi surga su dum hairap manabne ba adumaina ani se samnaraga lakpe sai amadi wa aduga yamna 2020 ki character yamna dark oiba isai mo oigi ba haitare ne ko haidi thoughts ta kaida haidi even suicidal thoughts ka lakpa gi mong da lakpa aduna aiga aigi wakhalon siga haidi ani se khaidok naraga kano tong na ba haitare ne haidi aina maun da haibe tap ta ai wakhal da haitare ne ko ai ason bo wakhal adumaina signify to ba moy hojiki wari matek se taja wakanda nga sai su pan bikre ko na sai isai khoi gi irei turei da su dark face amakhak sumaina overcome tawrok pai haiba tare adugi kano amakhak su haibi ki mase personal di oigadra adubu sigi wari se haibadi yamna relate oibado ko mayek se sumaina lai haiba se isai ani di su jale haiba sigi maram sina hai oibatare haidi dark face amakhak sumaina ishagi oba sumai lakhi haiba se ado sisu kitang share tawbibada akaiba laigadra laitragadi masi kitang thambiba yagadra ai je adum health ki issue khar dum lai ba haitare ne mentally haitare mentally weak kar oiba aduga ai je former drug abuser haitare ne ngarang the 7 years phagi daga ai je clean oiba haitare ne ado madugi using period to the haitare chari period to the thengner khiba mayam duna sum loina raga sum lakpada aduna su aina tola ga su ekta gasagi strength and power ji dekta la oya damne na ko yam tappa face sai kuding ge dum yam noi ta face kha dum yaw ba hoji pudi hoi khar khar dum cop up to banga me fellowship ama yaw budagi adagi di mayam ga pulla ga khola ga ko ado
aduna namme haidi adudagi stem tawpa pod amu oidaneba aduna sum aigi art form sida ai adumaina saksar angunda nungai jabnina sengna haga dego nungai haga keno tawe habna tawa aina phongdok ne hoi hoi adumaina hoi taba isagi isaisu taba ngamdaba timing yauri haidi yamna tak oisengra gadi ado adugi face ama adumaina adum chathagrabnina namna adumain chatle haitare example lo ninga sagi khenaba taibang dana mu kano rom do reflect tawre hadi hopeful lek na ba adagi di isada strength pija ba haitare sometimes sai khada di every sai de ko je solution makti dum pi bangam dam ni na magi face to gi ba poto reflect to thok ba haitare ne ko aduna personal gi oi ba pot nga sai panjagi do adudagi stem to bo hoiden yam phaba khongthang sune haina laujege haibadi ishada leitaba nungaitaba adagidi phongdokpa ngamdaba haiba tare ishada leiraga hena su awaba oigadoini masina masije aphaba romda koi haina balai bangkok adel haidi isai da oina phongdok hauji yam thina mayam na pamna ba haiba tare ishada leiriba awaba nungaitaba khudingmak oiraga su aigi share tawbam hai tare uthoknabagi share tawnabagi mafam amaka isana thiba ngamjaraga sumaina tawbase yamna su aphaba khongthang amani aduga sifau yauna changsil e tajaba matam da su ekhoi da su yamna nungai masigi da makta su a big congratulation haiba wahi si su ekhoi na thamjage aduga ngasai dana panbi khiba da hojik se upcoming project khara su lai haina panbi khi ko ado sigi upcoming project ki matang sida ishai ke ya gumba haidi hojik se prepare tawraga laibage masigi da makta aduga siga loina na hojik phom driba release tawdriba but still work on tawriba ishai singse sidagi mate gumba khudol tambi ba yaraga di sigi tanja su sigi tanja mate onga khoida pibi ba yaraga di besi su am nungai jagade Sidi akoi hadi akoi jo record tawba matam dadi idea brainstorming tawakan ko ki idea adum jamming tawakan semdok khibni ko akoi jo isai jo fra full of magi set to shima confirm oi reha poto leiraga su akoi da magi audio mixing ki ga myam process kara adum due lei min ha ta ko akoi da final oi reha bagi akoi da leitabado aduna akoi da akoi di just to single magi mu record tawa magi mu tawa mai to gimina pulap punjala kanda akoi get khomina bodo khongdri hai tare aduna akoi adugi kano khudong sabdi ngasi lei try tare adu kano to adum nang na single sakete ai ka sabai na full na tabi mate ka te yeah sai do loidrim ni na ko kano en saksarage ai Facebook tabudi ama thagathimne ba haira su tararoena aduna taba ama haitare da sina mungnong in check laga kitang mari lenaga makha sum chathaboidene tawne na ibne se jo Cheklani kangna paruba tajabu hayi oining yuba angauba wakasina manglang de tai bang nikalure tai bang shumang lan hoi kare Tamoy palam loy kallude sektan sakjarmak Thagachari isai mate kitang oiraga so khudol tambiramba achumba makti oigadoine bayam pulapuli banina practices lai bana lotion ba maksu hek oidabanina mayamda khudol tambasu hek pharak tabagum tauba matang se adu mate kitang oiraga su khudol tambi basigida makta hanna thagachari aduga matang shwashida mamange khoigi episode amadi handaki episode asida khoigi artist amadi crew member
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯟꯁꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯋꯥꯡꯈꯩ ꯍꯤꯖꯝ ꯂꯩꯔꯛꯇ ꯂꯩꯕ ꯁꯦꯡꯒꯥ ꯁꯤꯒꯤꯗꯃꯛꯇ ꯕꯤꯛ ꯁꯥꯎꯠ ꯑꯥꯎꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯡꯒꯥꯗ ꯃꯁꯤꯁꯨ ꯊꯝꯖꯒꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯁꯨ ꯉꯁꯥꯏꯗꯒꯤ ꯄꯥꯕ ꯂꯦꯞꯆꯔꯨꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯁꯨ ꯀꯌꯥ ꯑꯃꯈꯛ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯊꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯊꯪ ꯏꯁꯩ ꯂꯧꯈꯠꯆꯕ ꯑꯣꯏꯅ ꯍꯣ ꯏꯃꯥ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯒꯦ Palim hoyok chibi chayok na yap fajabi na chagi khanbada wajar klabi kuda bipam kangribi oi Hangover na chagi punchina nishagi ipakta tauring ai Hangover na chagi punchina nishagi ipakta tauring ai himagi awaba ukide waruno nachagi punsibu imagi laman singam dare pangdaba nacha oi rubana
저기 원시부 하이버인데 와로비노 먹보티러버 낙천이 와르체퍼 이만한 춤바 마이케이 따비기버 거제로 먹보쿠딩다 발레무욕제비 자욕나욕 퍼저비 나 저기 큰바다 와저르비 구덩 비범 긍드리비 오이모 ꯏꯁꯩꯁꯤ ꯃꯇꯥꯡꯗꯁꯨ ꯀꯃꯦꯟ ꯌꯥꯝ ꯐꯖꯕ ꯄꯤꯕꯤꯔꯛꯑꯦ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯏꯁꯩꯁꯦ ꯄꯥꯝꯖꯕꯒꯤꯀꯣ ꯃꯌꯥꯝꯈꯛ ꯉꯁꯥꯏꯗꯩꯁꯨ ꯔꯤꯀ꯭ꯋꯦꯁꯁꯦ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯧꯈꯠꯆꯗꯕꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯏꯁꯩꯁꯤꯡ ꯃꯊꯪ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯇꯧꯕ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯂꯩꯕꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯕ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯇꯧꯕꯅ ꯖꯥꯃꯤꯡꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯀꯟꯅ ꯐꯪꯗꯦꯅ ꯉꯁꯥꯏꯁꯨ ꯊꯝꯕꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ आर्टिस्ट अखोई म्यूजिक फिल्ड खक नत्तबा हाइबा तारे सो मेनी फिल्ड की आर्टिस्ट मैम अमखक लेखरे सुकी मति लान सिगी ममांगदसु कोविड की हाइ तारे मैम पुन्नसु वामिनखरे सि हेक लोइबगा मुइकुइ कुइदना मुक सुमाइना यामना नुंगाइतबा थोखनिंगदबा थौदोक मैमसु थोअबने अदुदुना सिगी मरक्सिदा हाइदि एज अ आर्टिस्ट अमखक ओइना कमाइना दिल तौबगे कमाइना हाइबदि नुंगाइतबा थमोइदसु मैम अमखक लेरमगनी अदो करी करीनो हाइबसे सिसु खितंग फोंदोकपियो अदुने सिगी इश्यूज हाइतारे नको पास्ट फ्यू मंथ्स सिदा दुम लोइ पुथोकनरे हाइदि एटलीस्ट अकोइदगा साइगी स्टैंड अप तौबो मतम अमा हाइतारे ने अदुगा मयाम सुदुम पुंजलगा इसै नुं अदगे आर्टिस्ट अतोपा हाइतारे ने मोइगिसु एटलीस्ट ngसागे प्लेटफॉर्म सिंग से लाइव की ओबा प्लेटफॉर्म सिंग से हांगनबगी वासे याम कंक्रीट ओबदि कैसु ताबो ओइदे अदो लाइव कंसर्ट होजि फौगी ताबदा डे 13 दा अमा सिननि न दमान तायबको अदुना सु स्टेप से तपना तपना खोइगी ओबा कनोदो लाक्सजन ओन सुम खल्लेबा अदुगा वाबगी दि होय रिफ्लेक्ट अरोबिदे तौबा हाइतारे आई पर्सनली इसादसु अदगिदे आइगी फ्रेंड सिंग हाइतारे मोइदसु दुम सोए हाइदे खोइगी सिनफम सिलकपा अदगी सिमकना खोइजि लोमक चारगा लेरमे हाबना तब एटलीस्ट खर दंगोरगसु अखोइदा एलाइफ ओन बा मसुंग अखोइगी पॉकेट मनी हाइतारेने प्लस अदु तंगी वाना तबिदा लाइफ त अखोइ दमाइना थोकिबसना अखोइ प्रोग्रेस तविदना को एज एन आर्टिस्ट अमोइना अतै लोइ तोखरोबा एज एन आर्टिस्ट अमोइना खोइजे प्रोग्रेस तौरगा तम तम सकदब त हाइदि ईपी रिलीज तौरगा सिंगल खरगा तौरगा एल्बम गा तौरगा अपलिफ्ट तौगदबा कैनोसिमा दुम फाजलगा लैरबनिना अदुगी कनोदना मतमजे मांगन बरन खल्लेबा अखोइददि अदो डायरेक्टली ngसाइगी कंसर्न ओइबा कनोददि का हेनबुदि थमनिंगबुदि लैतेबको हाइदि अखोइगी तौबम थोकपा हाइतारेने ऑर्गेनाइजर सिंग बोर आर्टिस्ट सिंग पुंजलगा एटलीस्ट कई तौबा यागे अमसुंग ऑर्गेनाइजर कंक्रीट ओइना दुम एस्टैब्लिश ओइबा इवेंट ऑर्गेनाइजर्स हाइतारेने ममांग तकतगी दुम लैरगा लाब मैम अमा मोइगी साइड तकीसु इनिशिएटिव का दुम लहोनिंग बा हाइतारेने अदो तैपोनी हाई वायर इश्यूज हाइदि अदो जेम्स ना लोय हाइगरे हाइबुदि हाइदि समाने कैनो आकांदा अखोइ याम अदुम हाइदि आर्टिस्ट जे मेनली हाइदि इशाना हाइदि थबम तौजरी फोटो अदुम लोइनरगा चतदि यादबा पोट ओइबदो हाइदि आइना आर्टिस्ट ओइरागा आई ममांगदा सिबु खोंबा हाइगरे नत्रा सिबु आइ सकबा हाइगरे दाजु
ꯊꯕꯛ ꯇꯣꯏꯅ ꯊꯥꯗꯣꯛꯈꯤꯇꯥꯔꯒꯗꯤ ꯑꯗꯩ ꯑꯃꯨꯛ ꯔꯤꯚꯥꯏꯞ ꯇꯧꯍꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯆꯪꯕ ꯄꯣꯠ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯣ ꯏꯃꯣꯁꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯥꯔꯇꯤꯁꯇꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯗ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯞꯁ ꯑꯦꯟ ꯗꯥꯎꯟ ꯂꯩꯕ ꯃꯇꯝꯗꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯈꯔ ꯑꯣꯏꯒꯟꯕ ꯑꯗꯩ ꯑꯣꯚꯔ ꯊꯤꯡ ꯈꯔ ꯇꯧꯁꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯏꯟꯀꯔꯦꯖꯃꯦꯟ ꯌꯥꯝ ꯃꯊꯧ ꯇꯥꯕꯗꯣ ꯏꯟꯀꯔꯦꯖꯃꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯖꯔꯅꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕ ꯆꯠꯂꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯄꯤꯔꯀꯥꯟꯗ ꯂꯩꯍꯟꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯠ ꯐꯣꯔ only money not only for money ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯪꯁꯟꯕ ꯉꯝꯍꯟꯕꯁꯦ ꯍꯣꯏ ꯑꯗꯨꯅ ꯍꯣꯞꯐꯨꯜ ꯑꯣꯏꯕ ꯌꯥꯝ ꯍꯦꯟꯕꯗꯣ ꯑꯩꯈꯣꯏꯗ ꯍꯣꯞꯐꯨꯜ ꯑꯣꯏꯍꯟꯕꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯤ ꯇꯧꯈꯤ ꯇꯥꯔꯗꯤ ꯅꯦꯛꯁꯇ ꯁꯤ ꯇꯧꯔꯁꯤ ꯑꯗꯨ ꯇꯥꯔꯗꯤ ꯌꯥꯝ ꯊꯤꯅ ꯑꯁꯥꯗꯣ ꯌꯥꯝꯅ ꯆꯥꯎꯍꯟꯕꯗꯣ ꯑꯁꯥ ꯆꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯍꯣꯠꯅꯅꯤꯡꯕ ꯑꯃꯈꯛ ꯍꯣꯏ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯔꯛꯇꯣ ꯍꯦꯟꯅ ꯄꯤꯁꯜꯂꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯕꯨꯛꯇꯤ ꯇꯧꯗ ꯌꯥꯗꯦ ꯁꯤꯕꯨ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯟ ꯂꯥꯛꯄꯁꯤꯗꯒꯤꯗꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯁꯤꯃꯥ ꯌꯦꯡꯕꯀꯥꯟꯗ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯇꯥꯏꯞꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯩ ꯃꯨꯠꯈꯤꯕ ꯀꯔꯤꯝ ꯌꯦꯡ ꯌꯥꯗꯕ ꯃꯩ ꯂꯥꯛꯄ ꯉꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯣꯏ ꯏꯁꯩ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯑꯦꯛꯁꯄꯣꯖ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜꯂꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯇꯔꯅꯦꯠ ꯋꯥꯔꯛꯁꯤꯡꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯟꯇꯔꯅꯦꯠ ꯋꯥꯔꯛꯁꯤ ꯈꯛꯇꯅ ꯌꯥꯗꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗꯤ ꯑꯦꯛꯁꯄꯣꯖꯔ ꯌꯥꯎꯗꯗꯤ ꯌꯥꯗꯦꯗꯅ ꯃꯥꯅꯦ ꯑꯣꯗꯤꯌꯟꯁꯀꯤ ꯔꯤꯌꯦꯛꯁꯟ ꯍꯣꯏ. ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯃꯈꯥ ꯍꯣꯏ, ꯄꯣꯟꯗꯣꯏꯅꯦ ꯍꯣꯏ, ꯑꯩꯈꯣꯏꯅ ꯍꯣꯏ. ꯍꯣꯠꯅꯅꯤꯡꯕ ꯃꯇꯨꯡ ꯇꯥꯕꯗ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯏ ꯃꯈꯥ ꯃꯥꯅꯦ ꯄꯣꯟꯗꯣꯏꯅꯦꯕ ꯌꯥꯝꯅ ꯍꯣꯏ ꯂꯥꯏꯐ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯛꯇꯪꯒꯤ ꯈꯟꯕ ꯋꯥꯅꯦꯕ ꯑꯥꯔꯇꯤꯁꯇꯗꯤ ꯑꯗꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯆꯍꯤ ꯀꯌꯥ ꯑꯍꯤꯡ ꯇꯨꯝꯗꯅ ꯈꯣꯡꯖꯔꯛꯄꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯉꯀꯥꯟꯗ ꯑꯗꯨꯗꯩ ꯐꯪꯕ ꯃꯥꯒꯤ ꯃꯍꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯌꯥꯝ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯒ ꯏꯁꯩꯒ ꯈꯣꯡꯉꯀꯥꯟꯗꯒ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯈꯣꯡꯉꯒ ꯃꯤꯅꯒ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯇꯨꯝꯕꯗꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔ ꯖꯦꯝꯁ ꯐꯥꯎꯋꯦ ꯍꯥ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯃꯣꯁꯅꯦꯜꯂꯤ ꯂꯣꯏ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯟ ꯃꯇꯝꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯏꯁꯤꯁ ꯑꯦꯅꯤ ꯏꯁꯨꯁ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯁꯦ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯔꯤꯌꯥꯗ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯅꯣꯔꯝꯁ ꯑꯃ ꯊꯝꯕꯩ ꯇꯥꯏꯞꯇ ꯑꯣꯏꯅ ꯎꯕꯁꯦ ꯁꯤꯝꯇꯪꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯁꯥꯏꯠꯇꯩ ꯍꯥꯏꯇꯥꯔꯦꯀꯣ ꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯦꯅꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯏꯁꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯆꯟꯗ ꯂꯣꯏ ꯆꯠꯅꯩꯌꯦꯅ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯑꯦꯅꯤ ꯂꯥꯟ ꯂꯥꯛꯄ ꯑꯣꯏꯇꯥꯔꯁꯨ ꯑꯦꯅꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯄ ꯑꯣꯏꯇꯥꯔꯁꯨ ꯏꯁꯩꯁꯤꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯍꯥꯏꯇꯥꯔꯦ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯛꯇꯪ ꯈꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯁꯩꯁꯤꯅ ꯃꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅ ꯏꯚꯣꯜቭ ꯇꯧꯍꯟꯒꯗꯒꯦ ꯃꯥꯒꯤ ꯏꯅꯔ ꯏꯁꯇ꯭ꯔꯦꯡ ꯀꯃꯥꯏꯅ ꯍꯦꯟꯅ ꯄꯨꯊꯣꯛꯍꯟꯒꯗꯒꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯈꯟꯅꯔꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯃꯣꯏꯒꯤ ꯊꯧꯗꯥꯡ ꯂꯩꯅꯦ ꯑꯗꯨ ꯇꯥꯔꯗꯤ मोइगिसु थौदांग तहननब मोइगिसु रूम अमा स्पेस अमा पिपिरकांदा मोइगिसु लंबी पिरकांदा लेबाकसे कनबदा लेबाकसे हेना फव प्रोपदा मोइगिसु मतेंग याउदिनिको कायन खलाकांदा इसेइजु हाइतारेको इसेइजु खुलाय अमा ओहलकांदा हाइतारेको अखोइजिनु लानमी अमा ओइबा तारेको अखोइ खुलाइजिनु जस्ट म्यूजिक अदु तारगदि म्यूजिक हाइ पोसिजु अखोइ याम पावरफुल ओइबा खुलाय अमा ओइरिनि हाइतारे माने माने अदुना सिगी मतांगसिदसु अखोइजे नोइजे यूजलेस ओइरे हागा थम्बीबो नतबा हाइतारेको हजिजि लेइ मतांगसिदि याम थिना लुरे अदुइ पोत अराइबनि अंत तोको हाबे नतबा हाइतारेको अखोइजिजु हाइदि खुलाय अमनि खम्बिरगा अखोइजिजु अदु अखोइगि पोतो खुलाय ओइतागदि समाज अमा सेंगपदा अखोइगि पोटसिजु इंग्रेडिएंट अमु ओइतागदि अखोइजु यानि लानमी दु दुम ओइरेना अदुना अदुइ तागदि अखोइ म्याम पुलप आर्टिस्ट याउना अदगि प्रजा म्याम लैरिबा अदगि लिसिंग केका लै म्याम जे तादि पुलपली सोशली इन्वॉल्व पुलप तौमिनाबो हाइतारेको अदि माइ माइ जगा खाइदोकना दबि हाइतारेको तौबो याबा हाइतारे अदुमाइना तौरकांदा अखोइ काइनि इसाइजे एंटरटेनमेंट की खतंग मेले हाइतारे खलनिंगदबा हाइतारे माजिना तौबो याबा आइदि लंबी सिंसे सुकी मतिक पाक चाउखरे हाइबसे मयामदा नॉट ओनली फॉर एंटरटेनमेंट बट इसाइना लौरिबा रोल से सुकी मतिक चाउए सुकी मतिक मरु ओइ हाइबसिने मयामदा थम्बिनिंगिसे अदुगा यामना सुचुम्बने अदुगा अखोइना
ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯅ ꯏꯔꯛꯄ ꯁꯩꯔꯦꯡ ꯑꯃꯗ ꯋꯥꯔꯦꯡ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯀꯂꯥꯀꯥꯔ ꯑꯃꯅ ꯁꯛꯂꯛꯄ ꯏꯁꯩ ꯑꯃꯗ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅꯁꯨ ꯃꯔꯨ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯁꯨ ꯍꯌꯦꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯦꯁꯁꯤꯒꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯩ ꯗ꯭ꯔꯥꯃꯥ ꯂꯤꯂꯥꯗ ꯂꯣꯏ ꯃꯃꯤ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯦ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯍꯤꯁꯇ꯭ꯔꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩꯒꯨꯝꯕ ꯋꯥꯔꯤꯒꯨꯝꯕ ꯁꯩꯔꯦꯡꯒꯨꯝꯕ ꯄꯥꯔꯀꯥꯟꯗ ꯃꯥꯅꯦ ꯃꯥꯅꯦ ꯃꯇꯝꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏ ꯄꯣꯠꯁꯦ ꯏꯁꯩꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅ ꯏꯁꯩꯅ ꯃꯣꯏ ꯔꯤꯂꯦꯛꯁꯦꯁꯟ ꯍꯤꯂꯤꯡ ꯇꯧꯕ ꯑꯣꯏꯁꯨ ꯌꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯦ ꯅꯣꯏ ꯂꯦꯞꯄꯣ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯐ꯭रीडम ꯑꯣꯐ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯂꯥꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯑꯣꯡꯗ ꯇꯧꯔꯛꯑꯅꯤꯅ ꯇꯧ ꯃꯤꯅ ꯂꯥꯟ ꯇꯧꯔꯒ ꯇꯧꯗꯧ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯁꯤ ꯊꯣꯛꯏ ꯄꯣꯠꯁꯤ ꯄꯤꯐꯝ ꯊꯣꯛꯄꯁꯦ ꯖꯒꯥ ꯖꯒꯥꯁꯤꯗ ꯊꯝꯖꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯕꯁꯨ ꯌꯥꯎꯔꯦ ꯑꯩꯅꯗꯤ ꯅꯣꯡ ꯏꯟꯆꯦꯛ ꯂꯥꯁꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯦꯔꯣꯒꯤꯗꯤ ꯂꯥꯁꯇꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯏꯟꯆꯦꯛ ꯂꯥꯁꯇ ꯊꯝꯖꯒꯦ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕꯁꯨ ꯌꯥꯎꯔꯦ ꯋꯥꯔꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯁꯩ ꯑꯔꯣꯏꯕ ꯅꯣꯡ ꯏꯟꯆꯦꯛ ꯂꯥꯁꯁꯦ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯤ Song, and this one is called Nogin Chekla. mahapti thamoy sopna kapuri Tajarangi lamchatla ahinda laikai koiduna Kulam toina lamdanba Tajarangi lamchatla ahinda laikai koiduna Kulam toina lamdanba Tasigi ahing kudingda
nghĩ rất nhiều lý bí Sa khi cây thế phong đủ nào Ở hình thang đông Ở thiên bờ thơ Thank you so much. Yam phazakre mayamna shu khan isai se pamna sakpiro haina khanbira ibasingna su soidana penbiram gani haina su thajai marak sida question amakak tang laukhajage comment bibirak pani isai amasak pada sur kaidanaba madi energy se kamaina manage tawbage haibiro khangjani haina sumaina thambire ayo na di kano tawe hade ay experience tayo tayo na ko some na kung si singan ba tayo instrument example na piano board or guitar hay tayo na ko ado if ay na example na G da sa agadi G scale lalay na ko na ba adagi di ay just mana kitang hento ya si kai de have se ay practice to na kam soy di sa kangala ko din example na ako si guitar ko kanda ayo ba tuning je kai ni se ai na kong se na khang de na if sungang khang daga de mo ton de foi ga di khang oi de na so adugi study to ma changbrang khale study to ba ga ta dusan mana ta ko some loina ra ga khangak pa mo oi ayo na so dum oi tho ka dang khan ba ta hangi ba mi du gi so aduga energy ha ga di hoi apa pa chinjak cha ba and then at least meditation na ching ba ay dum suggest taw ko da ay sa gi su sometimes breathing sang na tok pa khot pa sigum kha dum taw atop yamna concrete ba answer makti khang de do experience wise te du maina lay ado guitar gumba se kayang piloina birak page si question se not only for James sa khatang na tabako laiba khoi hauzik laibiriba band member sing se isana instrument seasonary ba sing se haitare kyam na haidi chahi kyam surak padai loina biri kamai tor tab e si matang na kitang share taw
ꯃꯊꯪ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯒꯤꯇꯥꯔꯁꯦ ꯌꯥꯝ ꯍꯩꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯔꯤꯗꯝ ꯀꯩꯀꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯗꯤ ꯑꯗꯨꯝ 2010 ꯂꯣꯏꯔꯛꯄ ꯁꯥꯏꯁꯤꯗꯒꯤ ꯑꯣꯏꯌꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯕ ꯑꯣꯏꯗꯣꯏꯅꯣ ꯁꯨꯝꯀꯥꯟꯁꯦ 2010ꯗ ꯑꯥ ꯑꯩ ꯆꯍꯤ 13 15 ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯩꯅ ꯀꯗ ꯇꯧꯔꯒ ꯆꯍꯤ ꯈꯪꯗꯣꯛꯄ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤꯅ 2017 ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯗꯒꯤ ꯈꯔ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯁꯦ 18ꯗꯒꯤ ꯍꯧꯔꯒ 19 ꯐꯥꯎꯇꯤ ꯑꯗꯨꯝ ꯑꯩꯅ ꯇꯝꯃꯛꯄꯁꯦ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗ ꯑꯗꯨ ꯃꯇꯝꯁꯦ ꯑꯩ ꯔꯦꯟꯇ ꯂꯩꯌꯦꯕꯀꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯒꯤ ꯑꯗꯨ ꯃꯇꯝꯁꯦ ꯑꯩ ꯒꯤꯇꯥꯔꯁꯦ ꯌꯥꯝ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯝꯃꯛꯀꯦ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨ ꯃꯇꯝ ꯑꯩ ꯐꯣꯟꯁꯦ ꯀꯤꯄꯦꯗ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯨꯡꯗꯤꯑꯣ ꯌꯦꯡꯕ ꯈꯣꯠꯄꯒꯤꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯇꯝꯗꯣꯏꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯌꯥꯝꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯇꯝꯃꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯁꯥꯏꯕꯔꯗꯒ ꯆꯠꯂꯒꯀꯣ ꯁꯥꯏꯕꯔꯗꯒ ꯆꯠꯂꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯗꯣ ꯏꯁꯩꯗꯣ ꯇꯥꯛꯑꯒ ꯂꯥꯛꯑꯒꯀꯣ ꯑꯗꯨꯒ ꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯌꯨꯝꯗ ꯑꯥꯗ ꯄꯨꯔꯒ ꯒꯤꯇꯥꯔ ꯈꯣꯡ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯇꯥꯔꯒ ꯐꯖꯅ ꯃꯦꯃꯣꯔꯤꯗ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯅꯤꯡꯁꯤꯡꯉꯒ ꯕꯥꯏꯍꯥꯔꯠ ꯇꯧꯔꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯇꯝꯃꯦ ꯑꯗꯨꯒ 19 ꯑꯩꯅ 19ꯗꯩ ꯍꯧꯔꯛꯄꯗꯒꯤ ꯖꯦꯝꯁꯀ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯏꯁꯩ ꯃꯥꯒ ꯑꯗꯨꯝ ꯈꯔ ꯂꯣꯏꯅꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯈꯣꯡꯃꯤꯟꯅꯔꯒ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯁꯨꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯨꯝꯕ ꯅꯥꯏꯔꯒ ꯀꯩꯝ ꯆꯠꯈꯤꯕ ꯂꯩꯇꯦꯕ ꯑꯣꯖꯥ ꯑꯝꯇ ꯑꯗꯨꯗꯤ ꯅꯥꯏꯔꯛꯇ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯗꯦꯗꯤꯀꯦꯁꯟꯁꯦ ꯑꯔꯣꯏꯕꯤꯗ ꯊꯥꯗꯔꯒꯅꯦꯕ ꯇꯝꯃꯛꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯒꯤ ꯑꯗꯣ ꯑꯣꯖꯥ ꯅꯥꯏꯔꯛꯇꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯌꯥꯝ ꯌꯥꯝꯃꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯩ ꯃꯊꯪ ꯇꯝꯃꯛꯄꯁꯦ ꯍꯣꯏ ꯑꯩꯒꯤ ꯖꯔꯅꯤꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯩ ꯏꯌꯥꯝꯕꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯥꯝ ꯏꯁꯩꯗꯤ ꯇꯧꯕ ꯅꯠꯇꯕ ꯏꯁꯩ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩ ꯌꯥꯝ ꯄꯥꯝꯕ ꯒꯤꯇꯔꯗꯤ ꯑꯗꯨꯝ ꯄꯤꯛꯏꯀꯥꯟꯗꯩ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯥꯛꯑꯦ ꯑꯗꯣ ꯈꯣꯡꯕꯗꯤ ꯊꯑꯣꯏꯅꯗꯤ ꯈꯣꯡꯉꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯀꯣꯟꯅꯊꯪꯗ 2017 18 ꯍꯥꯏꯗꯅꯦ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯇꯝꯕꯗꯤ ꯆꯠꯂꯝꯃꯦ ꯑꯗꯣ ꯁꯨꯝ ꯏꯁꯥꯒꯤ ꯍꯩꯅꯕꯒꯤꯗꯪ ꯈꯣꯡꯕꯩ ꯇꯥꯏꯞ ꯇꯧꯕ ꯃꯌꯥꯝꯅ ꯁ꯭ꯇꯦꯖ ꯊꯣꯛꯁꯦ ꯅꯪ ꯕꯦꯁ ꯄꯥꯏꯔꯣꯅ ꯍꯦꯛꯇ ꯒꯤꯇꯔ ꯑꯣꯏꯅ ꯈꯣꯡꯉꯝꯕꯅꯦ 6 ꯁ꯭ꯇ꯭ꯔꯤꯡꯒꯤ ꯑꯣꯏꯅ ꯅꯪ ꯕꯦꯁꯅ ꯃꯔꯤ ꯑꯣꯏꯕꯀꯣ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯕꯦꯁ ꯃꯔꯤ ꯑꯣꯏꯕ ꯃꯣꯏ ꯃꯌꯥꯝ ꯕꯦꯁ ꯄꯥꯏꯔꯣ ꯃꯌꯥꯝ ꯆꯪꯗꯅ ꯕꯦꯁꯁꯦ ꯈꯣꯡꯍꯜꯂꯦ ꯑꯩꯁꯦ ꯀꯌꯥꯁꯨ ꯑꯩꯅ ꯐꯖꯅ ꯊꯥꯖꯔꯒ ꯈꯣꯡꯕ ꯅꯠꯇꯕꯅꯤ ꯀꯌꯥꯁꯨ ꯍꯩꯕ ꯑꯣꯏꯗꯕ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯁ ꯈꯣꯡꯉꯤꯗ ꯁꯨꯝ ꯈꯣꯡꯉꯦ ꯑꯗꯨꯁꯨ ꯁꯨꯝ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯃꯌꯥꯝꯅ ꯀꯣꯏꯆꯤꯡ ꯆꯤꯡꯕꯒꯤ ꯈꯣꯡꯕ ꯍꯥꯏꯇꯥꯔꯦ ꯊꯑꯣꯏꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯈꯣꯡꯒꯗꯕ ꯍꯥꯏꯇꯥꯔꯦ 2000 ꯑꯩꯁꯦ 19 ꯁ꯭ꯋꯥꯏꯗꯩꯗꯤ ꯖꯦꯝꯁ ꯍꯣꯏ ꯊꯦꯡꯅꯔꯦ ꯑꯇꯣꯞꯄ ꯑꯩ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩ ꯇꯧꯕ ꯈꯤꯇꯪ ꯁꯤरिꯌꯁ ꯑꯣꯏꯅ ꯇꯧꯕ ꯀꯥꯡꯕꯨ ꯃꯣꯏ ꯑꯃꯅꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯁ꯭ꯀꯤꯜꯗꯣ ꯋꯥꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯐꯖꯅ ꯇꯝꯃꯒꯦꯅ ꯌꯨꯝꯗꯁꯨ ꯍꯣꯠꯅꯔꯒ ꯑꯩ ꯑꯣꯖꯥ ꯖꯦꯛꯁꯟ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯌꯥꯝꯕꯅꯦ ꯃꯥ ꯕꯦꯁ ꯌꯥꯝ ꯐꯖꯅ ꯈꯣꯡꯉꯦ ꯃꯉꯣꯟꯗ ꯑꯌꯨꯛꯁꯦ ꯉꯥꯏꯍꯥꯛ ꯇꯝꯕ ꯆꯠꯂꯒ 19 ꯁ꯭ꯋꯥꯏꯗꯩꯅꯦ ꯐꯖꯅ ꯕꯦꯁ ꯈꯣꯡꯉꯛꯄꯁꯦ 1920 ꯃꯔꯛꯊꯠꯅ ꯖꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯊꯦꯝ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯟꯗꯥꯔꯠꯇ ꯕꯦꯁꯦꯁ ꯑꯣꯏꯅ ꯂꯩꯕ ꯗꯥ ꯖꯦꯛꯁꯟꯁꯦ ꯗꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯖꯦꯛꯁꯟꯁꯦ ꯑꯩ ꯏꯌꯥꯝꯕꯅ ꯂꯩꯀꯥꯏꯒꯤ ꯁꯥꯒꯩ ꯃꯥꯟꯅꯩ ꯃꯉꯣꯟꯗꯒꯤ ꯇꯧꯔꯒ 2019 ꯈꯔ ꯇꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯣꯡꯉꯛꯈꯤꯕꯅꯦ ꯕꯦꯁꯁꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤꯌꯦ ꯌꯥꯝ ꯐꯖꯅ ꯑꯩꯒꯤ ꯕꯦꯁ ꯒꯤꯇꯔꯒꯥꯁꯦ ꯃꯣꯏ ꯇꯧꯔꯒ ꯑꯁꯣꯝꯗꯒꯤ ꯄꯨꯊꯣꯛꯍꯜꯂꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯃꯣꯏꯗꯒꯤ ꯐꯖꯅ ꯍꯦꯜꯞꯁꯦ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯡꯉꯛꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯈꯩꯁꯦ ꯂꯣꯏꯅꯃꯛ ꯏꯁꯩ ꯂꯣꯏ ꯇꯧꯔꯛꯑꯦꯕ ꯑꯌꯥꯝꯕꯅ ꯗ꯭ꯔꯝ ꯂꯣꯏ ꯊꯤꯜꯂꯛꯑꯦ ꯃꯣꯏꯁꯦ ꯑꯗꯩ ꯁꯨꯝ ꯂꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯑꯩꯅ ꯑꯣꯏꯅ ꯏꯁꯩꯗ ꯆꯪꯉꯛꯄꯁꯤꯅ 2019ꯗ ꯆꯪꯉꯛꯄ 2019ꯗꯒꯤ ꯗ꯭ꯔꯝꯁꯦ ꯊꯤꯜꯂꯦ 19ꯒꯤ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏ ꯑꯣꯏꯗꯣꯏꯅꯦ ꯑꯗꯒꯤ ꯊꯥ ꯈꯔ ꯂꯩꯕꯒ ꯑꯗꯨꯝ ꯑꯩꯁꯨ ꯕꯦꯟ ꯇꯧꯔꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯦ ꯖꯔꯅꯤ ꯗ꯭ꯔꯝꯒꯤꯁꯤꯗꯤ ꯑꯗꯨꯗꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯔꯛꯁꯤꯗ ꯍꯣꯏ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯁꯨ ꯍꯣꯏ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯈꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯁꯦ ꯀꯩꯁꯨ ꯂꯩꯔꯝꯗꯦ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯄꯤꯛꯉꯩꯗꯩ ꯑꯩꯒꯤ ꯗꯗꯥ ꯑꯍꯟꯁꯦ ꯃꯥꯁꯨ ꯏꯁꯩ ꯇꯧꯋꯦ ꯃꯥꯁꯨ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗ ꯃꯥꯁꯨ ꯏꯁꯩ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯄꯤꯛꯉꯩꯗꯩ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯨꯝ
adum mit adum uraga na kong tar lakpani na de mana ga magi satrajing class low khopodo adum tawni ne ji sei vocal gi some basic oiba training khra di maun de dum yaw lakpani ji sei angang ngai sei sakpu ka tane dream ji class 10 11 12 sai ka ai je sei adum sa me adum every function gum competition gum sei sakpu ko adum yaw me adagi ai je de wakhan ama sum change to go ta sum ai kano expansion sum lek pe hai ta ga society ai expansion do help ko de ai sum wakhan je kai la ke ha kan da ai je instrument sing ji kra yum da ju instrument le de da ju khong bo do hai no hona da sum de anga school tam ko pa sabuni na ai sum ngang oi ba sum ai family na ai like lom do na chalan hing bo do mai sum taw na guitar ko me khong mo phang te do adai ai je sum boarding level de boarding da le mina ba imana ba guitar le ba pa yawe adai yum da jo khoi da ai le da sum mara mo sum pa sana de khoi da na sum mara mo sum tak pa hore chord ko ma ke ma adai moi ki chord ki like ka le me like to ina power ri to heram ni na like to the yang chord shape ka ji yang khong mo sum hai sum tamak pa da de guitar ka bu khong ba hai re adai sum ai sum guitar je de guitar ga taw kan sei ga sum sak pa kho pa de guitar je sum kha hai ga le na adai sum ai na sum pam adagi keyboard chi ju khong ma tam jin ge sum khalak ko da formally oina oja na ga tamak puri tamak tre akhoi da na khara tak pa kho pa taw ga adagi lyric kum ma khai kum ma khara yang ga de youtube ju am yeng nge jo youtube dai de pa yeng adu ma yeng ga na guitar ji ma khara hai re de har ko dai de 2015 16 side de 16 17 side de de ne adai je keyboard am lai re keyboard che le ka na mo keyboard che mo khong ba hok pa ne ada amai taw kan da dum si hai gi myam jaina sum ai ne sei sak pa pam ja bu da mating wa na ba independent artist oining ba gi wa khalon am leiram bai tar adigi wa khalon na ora kan da adum instrument myam je hai jala kan da ai gi music journey je sumai na dum chat pa gi plan ama leje gi ba sum instrument myam je tam jalu ne ada thawing ge ai keyboard khong ge na tran guitarist oi ge keyboardist oi ge hai khala tam gi din na te dum sum ai ai na chani ba kai do si da kitang help oi ra ga di khang ga di hai na tam mu bo oi ga do ne ba tam mu bo de ne ma informal oi tar ga ada mai sum taw de mi sum thang na re band gum sem ma taw de ai se dum mai dum keyboard ko mai sum hajala ko de ai da dum keyboard is on ra da smai la ye hu smai on lai ra loin mak khang ho re hu ji kamai na la ki ba ko isa gi oi ba su du ga band gi oi ba me am su ko aduga matam sisu khoi gi show si matam se lo shile aduga sidagi hen isai hen bataningi ai khaktana tana viewers sing su ahen mi se myam taning ang kigani ai na thajai adu khoi show gi matam se khakna bo oi bana hai batare matung tanja phang bada mu myam da su tanja si pizage aduga khoi gi project RJH ngasi khoi gi show shida lengbirak laga tanglaba matam khadang bibi ba mayam bo entertain to honbi ba aduga band sigi matang da hai batare akhoi na khangba ya ba kaya ama kha khanghan biram bagi damak ta su hatna hanna thagat pa phongdok chari mathanggi chayolda numichi asimakki pungfam asimaktada miyamsu suksoi soidana ngaibiramu mathanggi chayolda anoba band natraga indi artist amuk miyamgi damak puduna lakchage studio dominance miyam punna the weekend jam ngaiminashi